ꯃꯔꯨꯞꯁꯤꯡꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯈꯔ ꯋꯥꯍꯟꯊꯣꯛꯀ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ: ꯊꯤꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯉꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯆꯧ ꯑꯁꯥꯡ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯁꯣꯏꯔꯒ ꯃꯈꯥ ꯊꯥꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯗ ꯇꯥꯏꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯕ ꯇꯥꯏꯅꯒꯗꯕ ꯃꯤꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯆꯝꯕ ꯃꯤꯗ ꯇꯥꯏꯅꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯏꯁꯤꯟꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯁꯤꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯁꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯁꯛꯇꯨꯅ ꯃꯈꯥ ꯊꯥꯕ ꯀꯔꯤꯁꯨ ꯇꯧꯕ ꯍꯥꯏꯖꯕ ꯉꯝꯂꯔꯣꯏꯗꯕꯁꯤꯡꯗ ꯇꯥꯏꯁꯤꯟꯒꯜꯂꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ: ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯔꯕꯗꯤ ꯁꯔꯨ ꯐꯪꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯁꯥꯎꯒꯟꯗꯕ ꯃꯤꯅ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯍꯧꯁꯥꯅ ꯃꯄꯨꯛ ꯏꯪꯕ ꯇꯞꯄ ꯃꯤꯗꯤ ꯀꯌꯥ ꯁꯥꯎꯒꯟ ꯂꯥꯛꯀꯟꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯈꯝ ꯊꯦꯡꯅ ꯁꯥꯎꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ: ꯁꯥꯏꯔ ꯁꯥꯏꯔꯒ ꯑꯣꯏꯅꯝꯃꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯁꯣꯏꯗ꯭ꯔꯦ ꯈꯪꯅ ꯇꯧꯔꯕꯗꯤ ꯑꯐꯕ ꯃꯍꯩ ꯐꯪꯏ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯍꯦꯛꯇ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯑꯐ ꯐꯠꯇ ꯁꯣꯏꯔꯛꯄ ꯌꯥꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯗꯨꯅ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯧꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯨꯅ ꯃꯍꯩ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ: ꯊꯣꯡꯖꯥꯎ ꯂꯣꯛꯀꯤ ꯏꯔꯥꯎꯈꯣꯜꯗꯨ ꯆꯤꯝꯕꯥꯜꯗ ꯇꯥꯔꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯊꯕꯛꯇꯤ ꯈꯤꯇ ꯇꯧꯕ, ꯋꯥꯉꯥꯡꯗꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯒꯨꯝ ꯆꯥꯎꯅ ꯉꯥꯡꯕ, ꯃꯈꯨꯠꯇꯤ ꯌꯥꯎꯗꯅ ꯃꯆꯤꯟꯗꯗꯤ ꯆꯤꯡ ꯐꯨꯛꯀꯗꯧꯕꯒꯨꯝ ꯉꯥꯡꯊꯣꯛꯄ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ: ꯏꯁꯤꯡ ꯊꯟꯗꯕ ꯆꯐꯨ ꯃꯈꯣꯜ ꯊꯣꯛꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯍꯩ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯅ ꯑꯈꯪꯕ ꯁꯥꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯄꯨꯡ ꯐꯥꯅ ꯈꯪꯐꯥꯠꯇ꯭ꯔꯤꯉꯩ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯆꯥꯎꯊꯣꯛꯄ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯈꯤꯇꯪ ꯈꯪꯕ ꯃꯤꯅ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯉꯥꯡ ꯁꯛꯄꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ: ꯑꯋꯥꯕ ꯁꯪꯕꯥꯏ ꯅꯨꯡꯉꯥꯏꯕ ꯂꯥꯏꯇꯝ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯅ ꯍꯦꯟꯒꯜꯂꯤ, ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛꯅ ꯌꯥꯝꯒꯟꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟꯊꯣꯛꯄ ꯇꯥꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯅꯨꯡꯃꯨꯛ ꯀꯟꯕ ꯊꯃꯣꯏꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯒꯟꯗꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯋꯥꯠꯄ, ꯑꯇꯣꯞꯄꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯕꯤꯗꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯤꯄꯥꯜꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯑꯣꯛꯅ ꯊꯤ ꯆꯥꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗꯕ, ꯆꯥꯕ ꯊꯛꯄꯗ ꯃꯆꯤꯜ ꯃꯈꯥ ꯏꯇꯩ ꯇꯩꯕ, ꯇꯔꯨ ꯇꯅꯥꯜ ꯆꯥꯗꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯄꯥꯎꯔꯧ 7ꯁꯨꯕꯗꯒꯤ 13 ꯁꯨꯕ ꯐꯥꯎꯕ ꯑꯁꯤ ꯆꯥꯔꯜꯁ ꯅꯤꯡꯊꯧꯖꯝꯅ ꯊꯥꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯄꯥꯎꯔꯧ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯆꯥꯔꯜꯁ ꯅꯤꯡꯊꯧꯖꯝꯕꯨ ꯐꯨꯡꯒꯥ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ 7ꯁꯨꯕ ꯄꯥꯎꯔꯧ: ꯆꯤꯟꯁꯨ ꯄꯥꯎꯁꯨ ꯍꯥꯏꯔꯒ ꯍꯣꯔꯠꯂꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯣꯏꯗꯅꯕ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯛꯇꯨꯅ ꯁꯤꯟꯅꯔꯝꯕꯒꯤ ꯀꯥꯟꯅꯕ ꯐꯪꯗꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ 10ꯁꯨꯕ ꯄꯥꯎꯔꯧ: ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯍꯥꯏꯗꯣꯔꯛꯄꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯊꯣꯔꯛꯄꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕꯅꯤ꯫ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝꯅ ꯐꯔꯒ ꯊꯕꯛꯅ ꯏꯇꯧ ꯇꯧꯗꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ 11ꯁꯨꯕ ꯄꯥꯎꯔꯧ: ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯗꯦ꯫
ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯉꯣꯟꯗ ꯅꯣꯛꯅꯔꯨꯔꯒ ꯏꯁꯥꯗ ꯌꯥꯝꯅ ꯊꯨꯅ ꯆꯨꯔꯨꯡꯉꯤ ꯄꯥꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯐꯠꯇꯕ ꯎꯔꯒ ꯅꯣꯛꯅꯔꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯁꯣꯏꯕ ꯐꯠꯇꯕ ꯑꯗꯨ ꯆꯨꯔꯨꯡꯂꯛꯄ ꯊꯣꯛꯂꯛꯄꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯌꯥꯎꯔꯕꯁꯨ ꯍꯥꯟꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯈꯤꯗ꯭ꯔꯤꯕ ꯄꯥꯎꯔꯧ ꯑꯥꯔꯊ꯭ꯔꯒ ꯂꯣꯏꯅꯅ WhatsApp ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫